ꯊꯕꯛ ꯑꯃ ꯁꯨꯝ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯄꯨꯜꯂꯨꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯃꯔꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯨꯟꯗꯥꯕ ꯐꯖꯈ꯭ꯔꯕ ꯈꯨꯜ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤ, ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯅꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯦ, ꯌꯦꯡꯂꯨꯔꯦ, ꯀꯣꯏꯔꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯖꯒꯣꯏꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯦ꯫ ꯚꯤꯗꯤꯑꯣꯁꯤꯕꯨꯗꯤ ꯅꯝꯕ ꯅꯨꯃꯤꯠ 4-5ꯅꯤ ꯐꯥꯖꯤꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯊꯥꯒꯠꯄ ꯉꯝꯂꯨꯗꯕꯗꯒꯤ ꯉꯁꯤꯈꯛ ꯁꯦꯝꯖꯕꯅꯤ꯫ ꯈꯣꯟꯖꯦꯜꯁꯤꯁꯨ ꯂꯣꯛꯀ ꯈꯔ ꯊꯨꯡꯕꯒꯤ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯖꯒꯣꯏ ꯌꯦꯡꯕ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯕ ꯆꯥꯔꯦ꯫ ꯚꯤꯗꯤꯑꯣꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯝꯖꯍꯧꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯆꯥꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯡꯖꯨꯗꯨꯃꯗꯤ ꯄꯥꯝꯖꯕꯅꯔ ꯀꯔꯤꯅꯣ ꯐꯖꯅ ꯍꯥꯎꯈꯤ꯫ ꯍꯥꯎꯃꯟꯗꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦ꯫ ꯏꯟꯁꯥꯡ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯑꯦ꯫ ꯍꯩꯃꯥꯡꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕ ꯍꯩ ꯃꯍꯤꯒꯤ ꯆꯥ ꯑꯃꯁꯨ ꯊꯛꯂꯛꯏ꯫ ꯑꯩꯅ ꯃꯐꯝꯗꯨꯗ ꯐꯪꯂꯝꯒꯅꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯑꯃꯅ ꯀꯣꯡꯀ꯭ꯋꯥꯗꯨꯅꯤ꯫ ꯌꯣꯜꯂꯝꯂꯕꯅꯤꯅ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃꯁꯨ ꯆꯥꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯗꯒꯤ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯤꯡꯗ ꯀꯣꯏꯕ ꯄꯥꯝꯖꯔꯛꯄ, ꯃꯍꯧꯁꯥꯒꯤ ꯐꯖꯕꯗ ꯉꯥꯎꯖꯔꯛꯄ ꯑꯣꯏꯕꯅ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯆꯠꯂꯨꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕ, ꯑꯏꯪꯕ ꯅꯨꯡꯁꯤꯠ, ꯑꯉꯝꯕ ꯆꯤꯡꯗꯣꯜꯗꯨꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯀꯥꯔꯨꯔꯒ ꯆꯤꯡꯗꯣꯜ ꯌꯧꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕ꯫ ꯆꯤꯡꯗꯣꯜꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯊꯦꯜ ꯃꯥꯟꯅꯅ ꯎꯔꯤꯕ ꯇꯝꯄꯥꯛ ꯂꯝ꯫ ꯑꯉꯝꯕ ꯆꯤꯡ ꯀꯥꯔꯨꯕꯒꯤ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯄ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ, ꯊꯃꯣꯏꯅ ꯄꯦꯟꯖꯈꯤ, ꯈꯣꯏꯗꯥꯖꯈꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯃꯍꯧꯁꯥ ꯏꯃꯥꯅ ꯄꯤꯕꯤꯔꯝꯕ ꯐꯖꯕ ꯀꯌꯥꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯧꯁꯥ ꯏꯃꯥꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯂꯦꯝꯁꯦ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯕ ꯐꯥꯎꯔꯛꯏ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯀꯟꯕꯤꯌꯨ꯫ ꯃꯥꯂꯦꯝꯁꯤꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯂꯩꯔꯔꯣꯏ, ꯃꯥꯡꯈ꯭ꯔꯒꯅꯤ꯫